Kuki singna garidagi namduna sel louri urkul district amasung kamjong district ki manung chanba litan yauna tongan tongan ba khun singi marakta irang tholuktuna national highway 202A da gari chathok sasin tawbada apan ba thoklurba matung hauji gari sing satpa haunarakpada mahadeva amasung litan gi marakta kuki singna chejam amamam piraga lupa lising amamam gari singdagi namduna khongatle hairi pawgi likhul amana hai matam khara national highway 202A da kuki lup singna gari chathok sasin tawba thinglurba matungda pochai poba gari sing satpa horpa matam kuidri lambi asida chaliba pochai poba gari singdagi kuki village volunteer gi mingda gari amamamdagi lupa lising amamamdagi tadana laure hairi pawsin makatana hai lambi asida chaliba gari singda mahadeva amasung litan gi marakta leiriba kuki khungi manak nakna gate saraga national highway asida lakpa pot poba gari singdagi sel laurba matungda gari sing aduda chejam da khutna kuki bv tax haina iraga lupa lising ama haina thaba kacha receipt amamam pi hairi masiga loinana telephone number ama iri amadi makhadana tax loriba gari sing adugi number iri asigumba tax lobagi thong asigi matangda lambi asida chaliba gari gi miyoi amana phongdorakpada lambi asida namduna sen khomliba asina miyamda hena awaba ohengani hari mamangdasu tongan tongan ba tangkul gi lupsingna lambi asida get hangdoklaga gari singdagi namduna sel khairaga lambi asida chaliba miyamda aki tujungba phawliba asidagi ngakpi senbinaba thabak lokhatpiu haijakiba leikhrbani haina wafam thamlakli